अहानबदा मरोइबा पाउ पिजरी खुनाई असिदा लैरिबा मियोय सिंगबु मसा मउ फना लैनबगी पांदमदा देसामना तोंगान तोंगान मफम कयादा फ्री मेडिकल कैंप पांगथोखरे निसाना खुनाइदा पीबा सैथेंग अमसुंग मसिबु थिंगबदा मियामगी थौदांग हाइबा हिरमदा CADA ना खन्ना नैनखरे उरीपोक असेंबली कॉन्स्टिट्यूएंसी की मनुंगदा लैबा पोजीशन लौरखरबा माइरोय सिंग ओकपगी थौरम अमा पांगथोखरे सेक्यूरिटी फोर्स ना आइना थिंखरबा लालौलोक KCP नोयोनगी मियोय अनि फारे हाइरे अमदी मणिपुर की चिंग अमसुंग तंपाक के मफम सिंग द सेक्यूरिटी फोर्स ना एरिया डोमिनेशन अमदी थी बहुमगी थबक लेफ्टना सथरी ममी टीवी ने संदोक सभा मणिपुरी पाउम एंग ताबिरमलिबा इरेजा सिंगबु सिंगामयुम समिना सेकना तरामना ओक्चरी पाउम एंग तामिनरसे खुनाई असिदा लैरिबा मियोय सिंगबु मसा मउ फना लैनबगी पांदमदा देसामना तोंगान तोंगान मफम कयादा फ्री मेडिकल कैंप पांगथोक्तुना लाकपगी मखा चथरकपा अमा ओइना ngase ngarang urup awang laikai da leiba urup higher secondary school dasu desamgi eng makhada urup arapti desam local council na senduna free eye check up pangthokre ngasi ngarang ayuk pung 8 dagi nungthil pung 2 fawa sathariba Sathakhiba kem asida sarakna miyoy marifu tara humdoina laktuna masa masagi mitki nungaitaba kaya test tauke free eye check up kem asiga mari leinana desam uruf arapti local council ge president pukri hongbam rosantana phongdorakhibada khunai ama chawkhatpa amadi fagathanbada khunai asida leiriba miyoy khudingmak masa mau fana leiba haibesi yamna tangai phade haina phongdorakhe ngarang nungthil pung ahum taba matamda khanda nainabagi mifam ama coalition against drugs and alcohol hainopok women's welfare organization association amasung the youth cultural and welfare organization hainopok na punna sinduna pangthokre mifam ase the youth cultural and welfare organization YCWO ground hainopok Imphal West ta pangthokhe Mifam asigi thimna nisana khunai da piba saitheng amasung masibu thingbada miyamgi thaudang na oikhi thoram asida presidium member sing oina hizam Priyakumar president CADA Takhel Mayum Sunita president HWWA Hainopok amasung ta Enjam Siam president YCWO Hainopok loina na awareness program asigi resource person oina Takhelambam Gitchandra Maitai general secretary CADA na oikhi Handak haidokhiba higher secondary examination kosem na lawba lising ani kun mangagi uripok assembly constituency gi manungda leiba mahiroi singna tongan ton ba stream da position larok khraba mahiroi ahum taram na okpagi thoram ama ngarang uripok lai khurem bisanglen da pangthokre position larok khraba mahiroi sing adu taram na okpaga loina na manama tumen thokpagi thoram adu Aribam Amarjit Sharma Allies Naubigi mi eng makhada pangthokhibani Tharam aduda Uripok Apunba Loke President Seram Tiken Advocate Khwarakpam Tarun Kumar Uripok Apunba Loke Nupi Loke Secretary Songtham Ongbi Ibetombi Amade Vice President S Premawatina Sarukyakhe Uripok constituency dagi position larok khraba mahiroi ahum adude commerce stream da first position larok khrabe Uripok Khuman Them Laikai dagi Waripam Laidya Devi arts stream da 7 position larok khrabe Uripok Sorwon Thingen Khabrabam Laikai dagi Ananya Yumnam Amade science stream da Nipan Suba position larok khrabe Nagamapals Singzubung Lairak dagi Moirangtem Robinson Singni Thorom asiga mari lainana Aribam Amarjit na phongdorakibada Uripok constituency asida sana khotna ba amade mahima singi lamda
हौरक्लिबा माइरोइसिंग अमदि नहासिंगबु पुकनिंग थौगतपा ओइना मखोइबु ओकपगी थौरम असि पांथोकपनि लोइनना लमदम असिगी माइरोइसिंगना मपालमदा लाइरिक तंबा अमदि साना खोटनबगी लमदा साथोक ससिन तौबदा पैसागी खुदोंग सादबा लैरगसु माकी माइकैदगे अंगंबा मतेंग पांगनी लोइनना अखोय अमता ओइना नुसी चानाना हिंगमिन्नबा अमदे अपुनबगी पांगल सागतनबा अखोय पुन्ना होटनमिनसी हाइना फोंदोरखे माजी अमसुम आई जुम पांजबसे लाइक तंबदो ओरो सानबदो ओरो अखोय पुलिबोका सोहरागा लेबा स्पोर्ट की लमदो ओरो एजुकेशन की लमदो ओरो अदुना अखोय पुलिबोकी अपुन बलुना अदि कोई एक्टिविटी में हम नाना मैम महाताना कोपगी थोरमदसु आई सरवनी याजगे आई साइटिके सुनो मनु कोना जगे महाताबदा अखोय पुलिबोका सानबगी लमदो ओरो लाइक की लमदो ओरो मैम पुलगा पुलिबोसिदा यूनिटी एमा लेना Security force na aina thingkraba lalhauluk ke CP noyon gi miyoi ani fare hairi police ki pau amagi matung inna faraba miyoi ani adude sagolsem lemba maitai sahi nifuga humdoi lausangkong makhalaikai amade sagolsem roman maitai sahi nifu lausangkong makhalaikai dagini hairi makhoi animak Imphal East district ki lamlai PS ki manung chana laiba saungbung gate forest office manak tagi fabani hairi makoi party ki sel khaibada senaba miyoi ni makoi dagi sakamari panba gari ama mobile phone ani amade wallet ama fagat pangamle hairi Manipur gi ching amasung tampaki mafam singda security force na area domination amadi thiba humbagi thabak leptana sathari amaromda Manipur police control room na thadorok pacherol amagi matung inna National Highway 2 Imphal Dimapur lambida lamdam asigi tangai fadana nongmada changdaba yadraba pochai puduna lapa gari chahunga kunthra taruk hariba lambi asida apan bayaudana pusilakre makhatana pochai pusilakpada khudong thiba thoktanabagi damak chingnaninga aiba mafam singda security force na akan bamongda chaksin thorang lakhatle Manipur district pumnamakta pamdaba thodok thoktanabagi damak ching amasung tamda punna sequence samaga taret hangduna achat ok sing sek sathake adubu miyoi amata afa pungi paudi yaukhide amaromda Manipur police na gari huran ba amadi huran kiba gari gi drive sathabada gari taret fagat pangamkre amade tinted glass lauthokpage chatharakpa drive ta ngarang so gari sani ga taret phaduna tinted glass lauthokre haire Manipur Lengaki Rural Development and Panchayati Raj Loisangi Manipur State Rural Livelihood Mission MSRLM na promote tawraga semkiba Village 11 Federation BLF singna plastic ki RM akhak sing malemgi mahausagi khalda amadi miyoibagi hakselda piriba akaiba amangba singdagi khara makai kanba ngamnabagi pandamda ngase lamtu sengdokre Thobal district ki Wangjing Tenta CD block ki manungda leiba Lairong Teningel Gram Panchayat ki ward number 3 amadi 4 gi self help group mangana punduna semba imoinu BLF khoiro makha lekai gi members sing amasung asa sing yauna ward anina konba mafam sing yairi pok sandrakhong nak eta leiba amot akai plastic ki are akhak sing sengdokhi amaromda Lairong Teningel Gram Panchayat ki manung liba chandrakhong amasung phanjakong kul ani ne punsillaga semkiba nongpok lamjingba BLF na so kul ani asigi akoibada plastic ki arem akhak sing amot akai sing sengdokhi ngasigi lamtu sengdokpa sing aduda Lairong Teningel Gram Panchayat ki administrative committee ki chairperson Salam Kumar amasung atai ward member sing na so saruk yakhe lamtu sengdokpa aduga mari leinana Lairong Teningel Gram Panchayat ki administrative committee ki chairperson Salam Kumana haikibada hauzik malengi oina honglakliba aing acha amade mahausa amasung miyoibagi fibamda plastic ki arem akak amut akai kyana thokan lakliba
amangba kaya asidagi khara makai kanba ngamnabagi pandamda gram panchayat asigi mafamsingda lamtu sengdokpagi thabak ase haubane Malemgi amadi India ki mafhum kayada lairiba HSD BLF sing amasung miyamna plastic ki amot akai sing ase sengdoktuna mahusagi khal ngaknaba punna hotna minerasi haina Salam kumana miyamgi mafhumda appeal tawrakle ngasi asi erong dining GP ki makhana laiba akoi khorom 1 number 3 ga 4 ga gi akoi sele group mangana semba imoino BLF asina ngasi gi पृथ्वी की इन्वायरमेंट दा काशल लाइबा सिगी प्लास्टिक ना मोसा लाइबा दगा खुदिंगे प्लास्टिक मोलकाय म्याम से दंदो सो को नमनावा इखना नसिगी सेले ग्रुप मंगा बोइनो बेले नंगसी सोशल वर्क तौबा सि हदोचबनी अदुना मणिपुर अमदि पृथ्वी दा लाइबा सेले ग्रुप मयामना इसिगुम्बा इन्वायरमेंट कारे इबा असि येंबिरगा ngasiगी सोशल वर्क असमायना मयाम पुनम तौमिना से हाइबदो मयाम न थुंबा Nasa Mukh Bharat Abhigyan ki tharongga mari lainana District Administration Jiribam ki mieng makhada District Social Welfare Office Jiribam na sinduna half marathon race ama pangthokre hariba marathon race ama Jiribam ki DC Krishna Kumar IAS na Irawat Statue Complex tagi lamthakre marathon race asida nupa nupi punna chamaga yangkai na saruk yari masida nupi kuntra mari nupa chamaga taruk saruk yakhe ngarang pangthokhiba marathon race ase Irawat statue dagi bapu para dibong amade singdong lekai faurga DC complex ta loisen ke half marathon race ase da nupi gi oina Urembam Lasmi Devi na first position oike Sinam Athoi Bichanu na second position taki amadi Maibam Isan Sanu na third position lauke nupa gi oina first position da Konjangbam Yaifaba Maitai ani suba position da M Siraj Singh ahum suba position da na Esa Kritombana oike makok matang tarakhraba Singda case prize amadi certificate sing DC Krishna Kumar IAS na khusin nakhe ngasigi tharam asida district asigi district 11 officer sing su saruk yakhe Manipur Maitai Pangal Welfare Organization MMWO Headquarter ki Joint Secretary Oiramba Khulakpam Ibosana Apokpa Siraj Ahmad Oinam Saumbung Main Road Impal West Hariba Miyoi ase lukki chatna kanglon gi wangwada thabak tawrambadagi ngasidagi mahapu MMWO na matam koktana luptagi lauthokle Khulakpam Ibosana lukka karigumba hiram amata da mari lainadre amasong mahakna luki oiba thabak tharam taubada matam pumbagi oina athingba thamle khulakpam iboshana makhatana lukka hiram ama phawo mari lainadre haina MMWO ge General Secretary Firoz Khan Sangom Sumbamna kuyak piduna thadorpa cherol amana khangalakle Haksang Phana Lainabagi Pandamda Sunday on Cycle Haina Bharat Pumbada Chathaduna Lakliba campaign asigi saruk ama oina ngarang Bisnupur District ki oina su Sport Authority of India SDC utlauna sinduna Fit India Sunday on Cycle replay pangthokre Let's cycle our way to fitness haiba thimda SAI SDC utlau complex tagi all Bisnupur District Working Journalists Union ABD WJU gi President Y Somanandana flag off tawkhiba second rally aduna utlaw awang laikai dagi tindim lambi da laklaga nambol foizing dagi amuk intervillage rota laklaga utlaw makha laikai farok laga lamthafam oikhiba sai STC utlaw complex da lamthungpham oiduna cycle rally adulo sinke ngarang pangthokhiba second rally aduda sai STC utlaw ge center in charge L Rinki Singh Nehru Yuba Kendra संगठन के डिप्टी डायरेक्टर डॉक्टर एस धनचंद्र सीएमओ बिष्णुपुर डॉक्टर एल रायचंद्र ऑल बिष्णुपुर डिस्ट्रिक्ट वर्किंग जर्नलिस्ट यूनियन की सेक्रेटरी ए किशन यूनियन के ट्रेजरर के पवित्रा गोल्जिंग की प्रोपाइटर पी तोम्बा एयर इंडिया एक्सप्रेस लिमिटेड के स्टेशन मैनेजर एम मीनाचंद्र
Real Image Travel gi provider H Ibomsa amasong Sai STC utlogi sanaroi kayasu saruk yaki ngarangi second rally adugi mangoinana Jammu and Kashmir ge Phalgam da terrorist singi makhuta laikhidraba Indian sing adugi thawaina ingna chikna lairuna ba minute ama tumina leptuna mapugi mafamda thawni zaki Kaching lamdagi ihan hana MBBS Dr. Oikiba laikhidraba Dr. Naurem Achauba laikhidaba marirak suba mapok kumonga mari lainana lemna ana layeng bagi kem ama ngarang Kaching ningthau lekaida laiba Sri Sri Radha Krishna mandirda pangthokre kumja lising amaga chamapan humpu tara taruki Megi mangada MBBS loiduna Kachinggi ahanbak Dr. Oikiba Dr. Naurem Achauba Manipur lainga ki Family Welfare Service ke Director Fauba oiramduna thabaktagi pothaki Dr. Asina Kaching khakta natana Manipur gi miyam kayadagi miyoi kayabu mafhom kayadagi miyoi kayabu layengduna thodang kaya lauram ke Kaching ningthau laikaida pokhiba Dr. Naurem Achauba Dr. Achau laikhidabagi kumonga mari lainana ngasi ngarang pangthokiba lemna layeng bagi kem aduda Pioneer Club Kaching ningthau laikai amade laima chanu nawa tengbang lup singjangmai singkha mathak chongtham laikaina Dr. Achau bagi imung manunga punna sinduna pangthokibani kem aduda medicine gaine ENT amadi dental ga mari lainaba anaba miyoi sani romna layeng baga loinana hidak langthak su khusinnakhe blood sugar test tawbagi khudong sabasu phangan ke kem adugi matangda laikhidraba Dr. Naurem Achauba imung manunggi mihut oiriba Sapam Gopensor na phongdorakhibada Dr. Naurem Achauba na hinglingai matamda myoiba kayagi amadi khunaigi yaifanaba thabak thorom kaya tawromkhe Dr. aduna pamjaramba wakhalon adugi makha chatharakpa oina lemna ana layeng bagi kem ase mahakna laikhidaba numit adubu ningsingduna chahi khudingi hek ek pangthoktuna miyoi kyagi health check up tawbagi khudong saba ase pizabani haina phongdokhe Sana koningi ultrasanglen amadi umang laikan baluk ki mieng makhada nongpok ningthau panthoi bi thagol kangluf yaripok top singthada silangduna ngarang nongpok ningthau panthoi bigi laibungda quiz competition ama pangthokre loinena haukiba April council humdoi khongjom mapok numit asiga mari lainana laibung asi maktada pangthokiba mathematics competition painting competition amade Leibak ningba saireng changdamnaba competition pangthokiba sing adugi ngasi result haidoklaba matung mana matum yenthokibagi thorom ama ngase pangthokre loinena ngarangi loisinbagi thorom asida mayai tangbolda yumnam tomba ex pradhan top singtha gram panchayat amade nongpok ningthau panthoi bi thagol kanglupke yairipok top singtha gi president boy senjam secretary lai committee top singtha na singba mayai tangbolda famkhe Anirak Suba General Body Meeting Kaching Chakhot Hansi Hairabadi Human Resource Amade Per Capita Income Wanghanba Mathau Tai Haina M Ramesona Phongdokre Haukiba Lising Ani Kulhumdogi Me Thadagi Ikhang Khanghaudana Thoklakkiba Irang Aduna Maram Oiraga Kaching da Leriba Club Taramapana Punduna Samkiba Club Singi Apex Committee Ama Oiriba All Kaching Club Coordinating Committee Ge Anirak Suba Sahigi General Body Meeting Ama Committee asina sinduna ngarang Kaching makha lekaida Central Park Community Hall da pangthokre ngarang gi mifam aduda thorom mapu oina KHS Dharmadas President AKCCC amadi mifam adugi phampaki leiteng oina MLA Kaching ABC
Mayang Lambam Rameswar Caretaker Chairperson Kaksing Municipal Council Naurem Sanjit Kumar Nomaitem Nimai President Senior Citizen Forum Kaksing and Giridhari President Impal U Resident Association Kaksing KHS Kulahari Secretary Senior Citizen Forum Kaksing and Gopal Advisor AKCCC Amade Professor Nomaitem Ras Mohan Retired BC Dana Manjuri University na Saruk Yake Ngarangi mifam aduda mari lainana Kendra adugi MLA M Rameswar na phongdorakibada Kaksing Kendra asi khwaidagi mangjin thana sakot hange hairabadi aikoina human resource amade per capita income asi wanghanba mathau tai masigidamak housing infrastructure development ta priority pibasi livelihood ta employment generation da human resource ta hena priority pinaba hotnamina se certificate paiba larik khaiba Puthokpa khak natana halsingna haibiramba laisu khangba mi haibeduso masing yamnaba puthokpa mathau tarakle masina khunai asibu hena sakot hangadoribani haina phongdoke Kendra asigi miyamna thaknaba afaba ising phanganaba Jal Jeevan Mission gi makhada Irengbanda water supply scheme ani Sorada scheme ama Bijoypurda ama loinana Palenda ama saba loikre edubu lebak thibadi Sorada ama amadi Palenda thabak haubangamdana leiri masi thabak haunaba soidana hotnaragane Kaksing municipal area gi oinasu crore kun mapan taba overhead tank ahum yauba scheme sanction tawduna leire athuba matamda fat na tender lawduna thabak hauragani Kaksing gi ising iron gi chang yamna yawbana maram oiraga hakchang soktanaba treatment tawba ising khaktamak sijinnasi hainasu appeal tawkhe ana layeng gi oinasu covid pandemic matamda sakhiba hospital aduda ICU unit absinduna super speciality hospital onthoknaba hotnari masita nattana hana leramdaba ambulance ani amasu leire lupa crore yankhai humdoi changna 100 bedded ki district hospital amasu sanaba thawang loire yarabadi medical college phawa thamnaba hotnagani phibam saksilakliba Kaksing Kaithel gi oinasu anauba Kaithel ama sanaba crore kunmanga taba proposal amasu thakiba leire hainasu phongdokhibaga loinana development khuding makta miyamga amata oina tathok tasin taunaduna award apatana duna priority basis ta development tauduna amade mari lainaba singda pressure piduna satminnasi hainasu appeal tawkhe ngarangi mifam aduda Kaksing municipal council ge caretaker chairperson and Sanjit Kumar na haikibada chokotpa khunai ama ohennaba aikoi lingzen manaba amadi development ki funding source thiba darkar oi anauba Mapung Phaba revenue district ama oiba kuidriba district asida housing infrastructure kaya sengot sagatpagi mathau tari hiram asidasu aikoinam engsangduna state land sing masak khangdokpa amade encroacher sing lathoknaba amata oina hotnaminasi haiduna miyamda appeal tawrakle Macha Chanu Kakching gi kulhumdoirak suba mapok kumon tharonga mari leinana ngarang Kakching phausupat laikai da leiba library and information center gi mipum sangda pangthokre thorom adugi manung channa Macha Chanu Kakching gi president gi Thaupuri bi Dr. Nomaitem Pramodini na izaba Manipur ningthaurol gi wari khara haina mingthon ba larik amasu phongduna miyamda khudol tangkre ngarang pangthokkiba thorom aduda Padma Shri awardee Moirangtep Muktamanina Athoiba Mitung retired principal Khetri Mayum Mani Mahal Devina Tharomapu Loinana Kunjalata Dance Performing and Research Center Kaksingi Guru Khetri Mayum Kunjalata na akhanaba mitung len oina saruk yakhe
ngarang gi thorom adu gi manung channa Kaksing district ta I pau gi lamda sahi tara dagi hena mathau tawjaraklaba paumi manga Joy Chandra Gotimayum MS TV TI Zenta MS TV Sanjoy Wangjamasa Poknafam Namairapam Gautam DDK amadi special correspondent Naurem Gyanan Huyanlan Pauda Sakhangse Langyan Fi amadi Selgi Manapi duna ikai kumnabasu utke ngarangi tharom aduda phong liba lirik aduna masak takladuna Associate Professor Department of Manipuri University Dr. Chirom Rasketan na hai lirik asimak hawalak liba mahiroi singda yamna kanaragadaba lirik amakhakni adubo lirik asida yauriba khudingmak itihas ni haiba yaroi lirik asimak itihas history amadi legend gi yumfamda oiba lirik amani lirik asida mateng lawkhiba lirik singi maming yawba asimakna tungdasu mahiroi kyana amadi scholar kyana nainabadasu mateng sauna kanaragani haina phongdokhe Ingkumza lising ani kulhumdoi me ahumdagi Manipura thokliba irang asi hack haukiba adudagi miyamna Manipur kannaba chahi dumakki me mangada miyamna haurakpa ihau amada saruk yakiba Nambol Khongham Awangda Assam Rifles na nongmaina kaptuna hatkhiba Bias Ningthaujamgi mitam statue ama Bias Ningthaujam Memorial Trust na maibam lokpasingi tidim lambi manakta saba haugalakpada DFO Bisnupurgi staff singna saba yaroi amade numit manganigi manungda sango sagot libasing asi loina lathokadabani haina aiba serol ama trust na pirakpa asi yaningde government gi khongpam handokpiyu haina Sunlight Club maibam Singningi Secretary also Ningthaujamna mari laineba singda phongdorakli Bias Ningthaujam Memorial Trust na sinduna maibam singi maibamgi club maira paibi kayana saruk yaduna ngasi pangthokpa paugi mifamda wafam asi phongdorakibani mahakna makha tana haikibada sengo sagatliba asi Manipur kannaba miyamgi ihauda thawaina pontha pikhraba Freedom Fighter Bias Ningthaujamgi mitam sage haibani lanaigi dukan natraga sagai apokpagi laisang sage haibasu natte maram asina mitam sabada athingba pibigano haukiba April gi tang anida DC Bisnupur amadi DFO Bisnupur da mitam sajage haiduna application thazake ngasi phawba yaroi hairakhibasu leite Bias ki mitam sagatpa haukibani loidri phawbasu saragani haike Khulakpo oibina aingone pau haibi khoi chingning longgi chingmang longgi maira paibi mayamna masi sabada da kari kai bi leine masi di mayamgi hauni Manipuri damakta ni masi sadba yaroi sao mase aina hai bai se kari ngamda hai bano haibada so disemga sam phum putarukta notice ma thokiye forest reserve tawgni adna maduda case ai matamda ai khulakpo oidri ipan oye ipa kasangmung koi mahangna case tawna forest ka case tawna forest settlement ka case tawna raga madugi rai auji aingona su auji loin dei che singse aingona mathang loin lei aduna asigumba sina maram warga hoiksu hill house tax 1964 dagina hojik phawda hill house tax government ka nu lerimani aduna aikhoi ge rai su right lei haina aisu maduda athing pidna aina su sao haina Tentha Kongpal Welfare Association takwana sinduna team nipuna group nipan thokna khaidoktuna multiplex playground tentha da haukiba sahi asige haukiba chahi lisingani kulhumdoi gi April 13 tagi
हौखिबा तकवा ट्रॉफी लिसिंग अनि कुलहुमदोय लेपाकी ओइबा इरांगना मरम ओइदुना याइथोक्तुना लाखिबा अदो था असिगी कुनमंगा दगी अमुक हन्ना सानाबा हौख्रबा मतुंग ngarang sanakiba match chingda PSWAS Sangayumpham amasung point tracks draw satkhre tournament asigi ngasi ahanba ground da sanakiba match ta PSWAS Sangayumpham amasung point tracks na goal amamam sanaduna draw satkibani PSWAS ki goal adu match ki minute 13 chatpada MD SAMINA san ki aduga point tracks ki goal aduna jidana minute nifuni thoida san ki ani suba ground da sanakiba match ta Kangleipak Parina MYDA Mairen Kunbu goal ahum anida maithiba pikre Kangleipak Parigi goal ahum adu thoibana minute kunmari da goal ama Bunandona minute kuntareta goal ama aduga kisanna minute kuntra da goal ama sanki MYDA gi goal ani adu match ki minute David na minute tareta goal ama aduga Dayanandana minute kuntra humdoida goal ama chanke match asida MYDA gi Biden Parna minute 18 da yellow card ama book tawki hayeng ngasi nungtil pung ahumda Brothers FC Kwakaitel amasung Pukhau FC anina ahanba ground da nungtil pung mari ge minute 10 da charging FC amasung YBA Wangjing anina ani suba ground da sanarogani District Football Association DFA Thobal Game Eng Makhada Mangal Foundation Maipakpi Organizing Committee na City Club ko kusam naraga sinduna Third Maipakpi Memorial Trophy lisingani kun mga 9S side State 11 Men's Open Football Tournament Team Kuntra nitoina group ni Pantok na khaidok tuna ngarang dagi haidok part 2 litan makhong da leiba City Club ki playground da nat ki oibe jago isai tharongat loina na haudokre Tournament asi haudokpagi tharamda Kaisamthok Assembly Constituency gi MLA Sapam Nisakanta Wangkai Assembly Constituency gi MLA Thangjam Arun Kumar Hairok Assembly Constituency gi MLA Thoksom Radesam Laikhidraba Maipakpi gi Mapuroiba Thoksom Ibo Sauba amasung Sure Hospital Khangaboki Proprietor Cum Managing Director Dr. Laishram Saman Kumar Singba Athoiba Mitung Lensing Oina Saruk Yaki Tharongi Saruk ama Oina City Club Playground gi nauna saba ground fencing su ngarangi mitung lensing na sanga duna miyam da khusin nakhe loina na ngarangi mitung lensing na tournament ki firan sing khatuna laikhidrabi maipakpi gi photo da laisu katuna ikai khumna basu utke ngarang haudokpagi tournament ahanba match da John FC Achan Bigai amasung Laikai FC High School ani na sana ki bada apiba matam da team animak na goal amata chanaba ngamdana draw satkre Tilpung anida Group A gi Yairipok FC amasung Sana FC Thawal anina ahanba ground da aduga pung ahum da Kangleipak Pari amasung Wangjing United FC JR anina ani suba ground da aduga pung mari da Group B gi JFCC Hairok amasung Football Lovers Manipur anina ahum suba ground da sanaragani Manipur Table Tennis Association the affiliate Tauraba Thobal District Table Tennis Association na chatliba tha asigi kunmari dagi Thobal wang matabada leiba District Table Tennis Association Thobal ge indoor stadium da chatarakli ba kunithoi suba Thobal District Inter Club Table Tennis Championship lisingani kun manga ngarang loisin kre
Team A gi event ki oina boys amadi girls team gi damak under tara mathoi tara humdoi tara manga tara taret event B gi single event ta boys and girls team gi damak under tara mathoi tara humdoi tara manga tara taret amadi men's and women's single loinana event C gi double events ki oina nupa masa amasong nupi masa team gi under tara humdoi tara taret men's and double women's double amade mixed double haina event ahum gi tongan ba category singda changdam nakhiba tournament adu loisinbagi thoramda YAS ki director Dr. Mayang Lambam Beto Sai NERC Takyan Imphal gi retired assistant director oiramba TDTTA gi president Konsam Michael Imphal East ki assistant commissioner Nongthombam Suran amade Third IRB Khangabok ki CO Sarangtem Hemantana athoiba mithunglen oina saruk yakhi men's single the winner oikraba H Jaifaba women's single the winner oikraba H Senorita men's double the winner oikraba Punachandra amadi Yaifaba amasong mixed double the winner oikraba Punachandra amadi I Senorita yauna tongan ba category singda winner amadi runners takraba sanaroi singna athoiba mithung singda mana mathum sing khusin naki loinena boys and girls ki best promising player amamam amasong khwaidagi angang oiba nupi masa amadi nupi masa sanaroi boys and girls youngest player busu mana piduna pukning thawatki Aroibada maroiba pau amuka hanna pizari Khunai asida lairiba miyoi singbu masa mau fana lainabagi pandamda desamna tongan mapong kayada free medical camp pangthokre Nisana khunai da piba saitheng amasung masibu thingba miyamgi thodang haiba hiramda CADA na khananaina kre Uripok Assembly Constituency ki manungda laiba position larok kraba mairoi sing opagi thoram pangthokre Security force ta aina thingkraba lalaulu ke CP Noyon gi miyoi ani fare hairi amade Manipur ki chinga masung tampak ke mafam singda security force ta area domination amadi thi bahumbu ki thabak lieutenant sa thare Haziki TV ne sandok saba Manipuri pau matang asida losenjare makha taba pau singidamak Mami TV bu mieng taduna laibiyo